ꯑꯍꯥꯟꯕ ꯃꯛꯇꯗ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕ ꯑꯃꯗꯤ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯅꯤꯔꯃꯂꯥ ꯊꯥꯡꯖꯝꯅ ꯇꯔꯥꯝ ꯅꯣꯛꯆꯔꯤ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ ꯍꯧꯖꯤꯛ ꯃꯈꯥ ꯇꯥꯕꯗ ꯄꯨꯖꯔꯛꯂꯤꯕꯁꯤꯡ ꯑꯁꯤꯒꯤ ꯃꯇꯝ ꯃꯇꯝꯒꯤ ꯋꯥꯐꯝ ꯑꯃꯗꯤ ꯔꯥꯁꯤ ꯐꯜ ꯉꯁꯤꯒꯤ ꯁꯅꯥ ꯂꯩꯕꯥꯛ एडिटोरियल कलमदगी लौखुꯠजबा मतम मतमगी वाफमदा नेशनल डॉक्टर्स डे अनाबसिंगबु लुना तौबीबा सेलदा करामदबा डॉक्टर ओइसी हारिबा असिंग असि अहानबदा पुजरिबा मतम मतमगी वाफमदा मालेमगी ओइना अना लायंगी लमदा पुंसी कथोक्तुना थबक तौरिबा डॉक्टर सिंगी ओइबा नुमित थौरम पांगथोकननबा अककनबा नुमित लेपथोकपा लैते अदुम ओइनामक लेबाक की ओइना डॉक्टर सिंगी नुमित थौरमदे अदुम पांगथोकनै यूनाइटेड स्टेट की ओइना नेशनल डॉक्टर्स डे असि चाही खुदिंगी ओइना मार्च 13 दा पांगथोई नुमित असि खलिबगी मरु ओइबा मरमदी कुमजा लिसिंग अमगा चनिपान निफुगनी थोइदा मियोइबदा थांग थाननबा अहानबा ओइना पंगथननबा हिदाक पुथोक्तुना सिजनबा हौखिबा डॉक्टर्स स्ट्रोफोर्ड डब्ल्यू लोंग निंगसिंगदुना पांगथोई हौजिकना सिजनखिद्रबा इथर कौबा गैस पुथोक्तुना ऑपरेशन तौबदा अनाबसिंग चाइना फावनदनबा एनेस्थेसिया थाबा हौखे इंडिया की ओइना नेशनल डॉक्टर्स डे की थौरम असि चाही खुदिंगी ओइना जुलाई अमदा पांगथोई नुमित असिदा नेशनल डॉक्टर्स डे की थौरम पांगथोकपगी मरु ओइबा मरमदे वेस्ट बेंगल की अनिरक सुबा चीफ मिनिस्टर ओइखिबा अमसुंग लेबाक मियामना सखंग माइखंगनरबा फिजिक्सियन डॉक्टर बिधान चंद्र रोयबु निंगसिंगबा ओइना पांगथोकपनी तसेंगना मक्सु डॉक्टर सिंगना मियोइबा खुनागी दमकता तौरिबा थबक सिंग असिसु सखंगबा ओइना चाही अमगी मनुंगदा नोंमा मखोइगी ओइबा थौरम अमा सिनबी बाहाइबसी अफबा खुंगथांग अमनी मेडिकल प्रोफेशन दा लैरिबा मियोइ सिंगना हौजिकी मतमदा थेंगनरिबा खुदोंचादबा अमसुंग अवा नुंगाइसिंग मियामदा खंगहंदुना वखल तामिनरगा मखोइगी चपचाबा थौदांग लौहनबगी तंगाइ फदबा लै मसिगी सुमथक्ता मखोइना थबक तौबदा थेंगनरिबा अवाबसिंग अदु मियामसु खंगबिबा अमदी मरी लेनबा अथॉरिटी सिंगना मखोइ थेंगनरिबा खुदोंचाबसिंग अदु गोखननबा होनबा चुंगनी मसिगी हाइरुरगदी मणिपुरदा लैंगाका डॉक्टर सिंगगी मरक्ता लैनरिबा मरी असि अफबा ओइना लौबा यादे डॉक्टर सिंगना मियामगी थबक तौहनबा हाइबसी मखोइदा थबक तौबा नुंगाइननबगी फिबम अमा सेमगतपगी तंगाइ फदबा लै मियोइबा हाइबसी नोंमा सोइदना सिरगदबनी लुपा करोड़ मयाम अमा पाइरगसु मसक नाइबा अमसुंग मचिन चटपा मिसक ओइरगसु महाकी मतंबु यौरगदी सोइदना सिगनी अदुबु निंगथिने लायेंगलगा हिंगबा याबा तानफम अदु फावबा हिंगहनबगी वाफम पुसलकपददी डॉक्टर गे सर्विस हाइबसी अदुकी मतिक मथौ ताइ डॉक्टर हाइबा सिनफम असी ओइननबा होनबदा मियोइ अमन यामद्रबदा चाही कुन लाइरिक तमदबा यादे मतम अमदा एमबीबीएस खक्तमक तमलगा डॉक्टर ओइरमी हौजिकती पीजी अमसुंग सब स्पेशलिस्ट ओइद्रगदी मियामना पामनबा डॉक्टर ओइद्रे अदुबु डॉक्टर अमन सब स्पेशलिस्ट नत्रगना सुपर स्पेशलिस्ट ओइननबा होनबदा यामद्रबदा चाही मंगारोम माहि तमदबा यादे माहि तंबा हाइबसिमक्तबु लेबाकी थौदोक वाथोकसिंग इमुंग मनुंगी ओइबा प्रॉब्लमसिंग अयामबना नाथैनै हाइबदी मखोइगी मथौ अदुदा पुकनिंग चंगदबा यादे मरम अदुना अयामबा डॉक्टरसिंगना खुनाइगी चटनालोंदगी लापथोकना लै मसिना मियामगा मखोइगगी मरक्ता समनगदबा थमोइगी मरी अदुसु तमथोई डॉक्टर खरदी अनाबसिंगबु लुना चाना अमसुंग थवा यावना लायेंगबिबगी महुत्ता सेल ओइना उबसु यावदबा नते लनाई हॉस्पिटल सिंग लिंखलिबा सिंगना सेमलिबा अना लायेंगी कांगलोन अमसुंग लौरिबा अना लायेंगी सेनफम अदु मियामगी येंगबिबा वाटली मखोइना लनाई हॉस्पिटल साबदुदा संखिबा सेनफम सिंग अदुसु अनाबा सिंगदगी खुमगलगा लौदबा यादे सिजनरिबा खुलाई सिंग अमसुंग थबक तौरिबा मेडिकल स्टाफ सिंगी तलबसु खंदबा यादे असिगुंबा मयामगी असि येंगलुरगा मपुंग फाबा हॉस्पिटल अबा चलाइननबा होनबदा चंगलिबा सेनफम सिंग पुथोकपा ngamnanaba अनाबा सिंगदगी सेल लौननबा होनरei असुमना लैता लाइरा सिंगदी अरुबा अनाबा सिंग लायेंगबदा खुदोंचादबा मायोंगनरei matang asida panjaningba wafamde गवर्नमेंट की हॉस्पिटल दा मथौ तौरिबा डॉक्टर खरादि नन प्रोस्टिसिंग अलाउंस लौना प्राइवेट प्रोटेस्ट तौई मसी मखोइना अहेनबा सेल ताननबगिदमक्तनी प्राइवेट हॉस्पिटल की डॉक्टर सिंह फाउबा अना लायेंगदा सेल का हेना लौई हाइबिगी वाफम लेरिङैदा लैंगा की डॉक्टर सिंहना अहेनबा सेल ताननबा प्राइवेट प्रोटेस्ट प्रैक्टिस तौरंबा तारगदी
लौरिबा सनफमसिंग अदु का हेना हंथनिंगी हानाबाबु लुना तौबिबा सेलदा करामनबा डॉक्टर ओहनिंगी मसिनि पुजरगलिबा ngasiगी matam-matamgi wafam makha tarakpada ngasigi rasifal amuk mayam puna taminase ngasi pung 12 makai taba matamda face to face thoramda koigi unajagadoriba ase hanjabam ranita MD Smile hariba miwesi ge wari watai sanabagi thoram thamjari mayam su saruk yabiyu ngasigi rasifal amuk mayam puna taminase Mes Rashi section hona jagani pangthokning bakhara di mai pangna pangthok lagani lam chatpa mi tinabadi kanagani haksang wakhal fagal lagani imungda ingna lairagani pakhang leisabi singi oina nungsinagani mairoi singi oina hona ningani Bris Rashi da kodong chaba thengnaba chawkhatpa fagatpa dharma gi maramda thoram pangthokpa ithak thongba singna nungsibiba numitni imungda santi lairagani pakhang leisabi singi oina machanagani mairoi singi oina lausing hengal lagani Mitun Rasida asawba khananingbba muknaba thengnaba numitni sel fangba chatpa manaba yengsinba yesinba thengnaragani ithak thongba singna nungsibiragani pakhang leisabi singi oina muknagani mairoi singi na wakhal leitade Karkarasi tinaba sing sagai na yengthiba numitni migi mateng pangludaba fagani sel fangba chatpa managani luchingba singna di chanbiragani santi leite pakhang leisabi singi oina mat khenagani mairoi singi oina wakhal fakchili singharasi chawkhatpa fagatpa mingchat hengatpa singthabi bada yawba numitni ithak thongba sing lol manadaba na chanbiba numitni lamdu chatpa kanagani pakhang leisabi singi oina wakhal managani mairoi singi oina honaningani Kanya Rasi section hona jagani yaikhai ba yesinba thengnaragani tokai taba numitni sel chatpa kok saba lairagani imungda charak chahing naigani pakhang leisabi singi oina mungnagani mairoi singi oina wakhal thokte Tola Rasi asawba loinarabadi afaba oiroi khananingba waroba laigani ingna tapthana hona jagani pot macha masa laibadi yagani pakhang leisabi singi oina lawtawnagani mairoi singi oina honaningde Brisik Rasi section hona jagani achauba sing na chanbiragani pangthokning bakhara pangtholgani sel fangba mateng pibi basulaiba imungda ingna leiba matam soigani pakhang leisabi singi oina wakhal managani mairoi singi oina lawsing hengalagani Dhanu Rasida thoram pangthokpa achauba singna chanbiba chawkhatpa fagatpa numine thabakti pangthoklagani arapa chatpadi kanagani imung santi leiragani Pakhang leisabi singi oina nungsinagani mairoi singi oina hotnaningani Makarasi waroba khananingba lairagani achumbada aranba tagangani luchingba singna nungsibiragani Mamal yamba pot leiba yaragani section yesinba yamlagani pakhang leisabi singi oina mugnagani mairoi singi na wakhal fakchili kumbarasida ingna tapthana thorom pangthokna bahotna jagani asawna mangjagani sel pithok pisin da section gani lam chatpa gari thawbadi section gani pakhang leisabi singi oina lawtawnagani mairoi singi oina hotna ningde aroibada minarasi achumbada arthala na lawbibana tokai Tagan-gani sel chatpa kok saba numini jangjarakpa mi kan kalagonu imungda charang-nagani pakhang leisabi singi oina wakhal manaroi mairoi singi oina budi thokte masini pujarakliba ngasigi matam-matamgi wafam amadi rasifal ngasigi midyang tabiriba mati tongan-tongan platform singda tabiriba pumnamak puthagatpa phongdoksari makha tarakpada nungtigi phongliba pause singdagi lawthok saba maro oiba pau pusparani laishramdagi taminasi Pau si pizza dringai mangoina na atenba break amadang laujari. Adom karigumada kidney da nung leraba natraga ising mari amadi bladder da nung leraba masi kaktanatana urinary tract infection prostate gland chawthoglaba nupa gi oiba sexual disease da problem leraba amadi urinary gi problem leiba tharagadi adom wabiragan adom gi khudong chana namagi damakta ngasi makleng sinbiro pisum thong singa makha nambul mapan irom lerekta leizari Dr. N. Santaji consultant urologist nam consultant urology OPD Anobo OPD gi timing ayuki pung taruk tagina ayuki pung mapan makhai pawbada khudong chaba se pizet mafam asina ultrasound gi KOB screening tawbagi dama khudong chaba leizari uroflowmetry digital prescription flexible cytoscopy loinana lab collection center su leizari masi gakta natana online consultation gi khudong chaba treatment in homely environment loinana urine collection tawbagi khudong chaba su leizari evening da OPD gi khudong chaba su leizari loinana clinic ki WhatsApp number 940 3891812 loinana 7799091281 hariba number singa sida WhatsApp to contact tobi kaubiragano nam consultant urology OPD pisumthong chingamakha nambul mapan irom leira
Tada. ว่า In konsibu mai sabi di bro. ตันบุตันตัวดีเลี้ยงมังดีตัวนี้ Mani tada. Kong so lagi sin so le hai di ne. Ai sune. In konsin sin kare so sari. ตัวนี้ตัวนี้คุยเขาไม่ต้องหิงตัวเย่ฮะไอ้ถ้วยไอ้คุณเฮ้ Ai tahu lagi. กุ้มสิดีอีสิ่งที่เอาว่าสิแกไม่ดูมันดีเราสิ่งกันน้ำปานไม่อยากดูมันนี่กู Tan butan le tada lang ga ubi tong si. กูรู้กี่เลย Hakum sune. Paling hai kon na ura ga niya. Mana kon sin video tahu tan utong loi chat ga tu. Matam siang phati, mi su phati, ting su phati du ni tada. เฮ้อะดูดีนั่งกันตัววารุนี่พากระเบฮิดามพูด Kari hidang no tada. Ai di kaya thaja de da. เฮ้타자도 동네 되마 타자도 동네고 아이는 하이도 위시되네 파그라바 자판기 maming lerba company mikusu india private limited na puthokpa rinaxi gr haibadunine Rinaxi GR hai ba. rinaxi gr toy masidi magic company hai pambi do utong chapa ha utong tapa man mana konsin bi mayul chipi nungjing digi hendoktana pambi na mara sa thabang ngamdaba ha madagi bo lohi tapa phaboga che mana loi na phanma ngami 시 로드도 너티 만나 마신 고기제 시들 로이 세진은 뭐 야그러봐 허그럽네 니 Tada param daw mali bo tada. 바이 아이디네 세진 나드는 강드나 하이러버리 비엠 Tada ida bo pam de tada. 이러이 라이크노 그 샴파타 레이바 AR 에그로 아마디 티라하야 히닥 넘버 두칸 진다네 로이 방니 Oh. Adidi kum sidi ai season na ga yeng ta ne. याइफबी आई केयर की सही मरी सुबगी एनिवर्सरी लापग लोइनना मियाम गिदम तो ऑफर फीचर मिड लाइंग बगी ओपीडी फ्री ओजगनी अमदी फ्रेम दा 50% अमदी लेंस दा 30% की खुदोंग चाबा पीजरी लोइनना याइफबी आई केयर की ब्रांड सिंग याइफबी आई केयर खांगबोक बाजार ऑपोजिट SBI ATM अनि सुबदा याइफबी आई केयर लमसांग ꯑꯍꯥꯟꯕꯗ ꯃꯔꯨꯑꯣꯏꯕ ꯄꯥꯎ ꯊꯣꯡ ꯇꯠꯇꯨꯅ ꯇ꯭ꯔꯛ ꯇꯨꯔꯦꯟꯗ ꯇꯥꯁꯤꯟꯕꯗ ꯗ꯭ꯔꯥꯏꯚꯔ ꯁꯤꯔꯦ ꯇꯣꯡꯂꯛꯄ ꯑꯍꯨꯝꯅ ꯁꯣꯛꯂꯦ ꯏꯟꯀ꯭ꯋꯥꯏꯔꯤ ꯔꯤꯄꯣꯔꯠ ꯅꯨꯃꯤꯠ ꯍꯨꯝꯅꯤꯒꯤ ꯃꯅꯨꯡꯗ ꯄꯤꯈꯠꯂꯛꯀꯗꯕꯅꯤ ꯍꯥꯏꯅ ꯃꯤꯅꯤꯁꯇꯔ ꯋꯥꯏꯈꯦꯝ ꯆꯥꯅ ꯐꯣꯡꯗꯣꯛꯈ꯭ꯔꯦ अनौबा क्रिमिनल लॉ अहुम ngasi इंडिया दा चटनरगनी मणिपुर दसु चीफ मिनिस्टर ना क्रिमिनल लॉ अहुम लॉन्च तौरगनी चीफ मिनिस्टर सिनबगी वाफम लेते हैना मिनिस्टर डॉक्टर रंजना फोंदोख्रे सरदागी टीमना जेपी नदा उनख्रे हरी दिल्ली दा चटनरिबा चीफ मिनिस्टर कनना बनी हैना इंडिया व्लॉग ना फोंदोख्रे होटल अमदगी फाकिबा स्कूल फाउंडर सखंगदबा सिंगना हातुना हुंदोकलमले अमदी कंगला लानपुंग फोंख्रे याइफबदा एवार्ड लानथोख्रे हाय खुरमजरी मॉर्निंग न्यूज़पेपर रीडिंग मीटिंग ताबिरिबा अमदी ताबिरिबा सिंगबो पुष्परानी लाइसोमना तराम नौसरी मरोइबा पाउसिंग मियामदा संदोकना पिजरी वांगोई पुलिस स्टेशन कोनबा थवाल डिस्ट्रिक्ट की इरोंग अमदी इम्फाल वेस्ट की मोदुंग पिबो फाउनबा इम्फाल तुरेल की मथक्ता साबा वैली ब्रिज अमदा उ पुदुना लाकपा कांखोंग तरुक पानबा ट्रक अमा लालिंगैदा मयाइदा टेक्थरकपदगी ट्रक अदु तुरेलदा तासिनख्रे ट्रक अदुबु थौरखिबा ड्राइवर सीन फंगले अदुगा महाका पुना लाकमिनाबा अहुमना सोगले अखाइबा उ अमदी सिंग पुदुना लाकपा ट्रक असि ngarang ayu pung taruk lom tarakpa dwaida driver yauna mioi mariga loinana lakpada thongdo asi thokhibani
Laikidraba truck driver asi Imphal West district ki manung chanba mayang Imphal Bengal yang bidagi MD Borajau sahi nifuga manga apok palaikidraba MD ibom sakawi thaudo asidagi kalahoraba miyos asina Imphal West district ki manung chanba mayang Imphal Bengal lairak asobadagi makak mayum amel chahi kunipan laikidraba M Nasiruddin mayang Imphal Bengal dagi MD Tariq Hussein sahi kunmathoi apok palaikidraba MD After Hussein amasong mahaki manaw nupa MD Asif Hussein sahi taragani pani soklaba makoy home rems ta pukhatuna laikanari thong tatuna turel da tasin khrabat ro ase Kaksing district ki manung chan bahiang ram awang laikai degi sapam ibom cha sahi yangkhai apokpa laikidraba sapam sat pagi gari ni haire truck ase ising da tasin bagi pau ta badagi Wangoi Police Station gi osina lusingba team ama thodok thopam da laktuna yaksin khre loinana fire service disaster management team su thodok thopam da laktuna lenga ki train ama sijinaduna turel da tasinduna lairiba truck ado singkhatna ba hona khre tungda topa train ani ama su sijinaduna truck singkhat khre truck asi singkhatpa matamda driver asi truck adu da asi baksang oina phangbangam khi British ki matam dagi satnaduna laklaba criminal law ahum nauna mahut sinduna ngasi dagi leiba asigi mafam pumna makta chatnaragani Manipur da su ngasi ayu pung 13 tabada si minister nungthomba birena anoba criminal law ahum launch tawragani criminal law ahum launch tawbugi tharom asi Imphal East district ki palace compound da leiba Manipur State Film Development Society MS FDS ki auditorium da pangthokadi tharomasi education amasung law and legislative affairs minister Thaunaujam Basanta Kumarna preside tawgani India da nauna British ki matam da leiramba criminal law gi mahut sinduna sanagadoriba criminal law ahum ase Bharatiya Naya Sanhita sahi lising ani kulhumdoi Bharatiya Nagrik Suraksha Sanhita lising ani kulhumdoi amasung Bharatiya Sangha Adhiniyam listing ani kun gani thoini listing ani kun ga humdoi ni India da ngasi dagi chana ba hawgadori ba noba criminal law singi matung ina masai sahi humfu hela ba hal sing amasung masai sahi tara manga sudriba nupi masa sing yauna masagi aruba na balai ba ma di haksangi phibam tonga laba miyoi sing ase police station da satnana bagi damak mathau taba leirabasu station chatana police ki maike dagi makoi gi mayum da assistance pinana bagi khulong saba leiragani anauba criminal law singi matung ina victim oriba miyoi gi maike dagi mahaki police station manung chanba mafam ama hekta dagi zero FIR tawba ya halagani India gi miyambo chumba phanganana bagi lambi asida hena mateng oinana ba amadi khumang sausnana ba pandam thamle law si satnaraba matung dadi police ta report tawge harabasu police station da satana online gi khuthang da complaint tawba yaragani anauba law sing asina British matam dagi satnarakliba Indian Penal Code Code of Criminal Procedure amasung Indian Evidence Act po mahut singadoribani Manipur ki Chief Minister sindokpagi Wapham leite social media sing amadi miyam nalana sandokpani haina Health and Family Welfare Minister Dr. Sapam Ranjana phongdokre Entrepreneur for Next Generation haiba hiramda pangthokpa khana nainabagi thorom saruk yaba lakiba Dr. Sapam Ranjana paumisinga unabada haiki social media da masung pause amada Chief Minister silagani Delhi da MLA Singh satnare haina phongli basi Chief Minister sinana banate makhoi maranai gi khongsatni adubo center gi lusing basing Manipur gi matang da wari sanana ba appointment launana bagi wadi khana balai Marak asida BJP Manipur Pradesh ke President Sarda party asigi wangang loiso oriba MLA KS Ibomcha amasung party ki General Secretary K Sarat Kumar nangara nutil pung ahumlom tabada Union Health Minister su oriba party ki President JP Nada ga unak hare JP Nada unabada Manipur da hojik tholiba thodok wathok sing asigi waroisin puraknana bataksen ki pung amarob haminaduna wari sanaki haiba wafam su phongdorakli
Khangabok Bazar da leiba Zagi Hotel amada leiringaida amoba machugi tata safari dalakpa sakhangdaba mioi kharana sel gi demand ga mari leinana faduna pukhiba school founder ama nomare kaptuna hatlaga hundoklamle laikidraba mioi esi khangabo awang lekai degi TSC bomcha sahi humfuga manga apokpa laikidraba amusana kawe mahak manipulenga ke settlement department da ASN SO oina thabak torambadagi haujikna Kim Educational Society Khangaboki founder oiduna school salai ribane mahaki thawai yautraba haksang adu ngarang ayupung ahum lom tarakpada lesang hidelgi pau asimakha tana pijari Lesang hidel mapal dagi funky bani misi asiga mari lenana khangabok khulgi miyam na nukthil pung mari rom tarak padagi khangaudana National Highway number Samuksumna ani Phal mari lambi ki khangabok ki area singda lambi thingduna khongjang sangsin kre leiba ki luraba tanpham sida aikoi masel nungsinadana ba hona bigano Selga mioi bagi punsiga matikna bigano hatlaba matungda maral season bagi hainabi thado u haina thaba flagat kya sizinaduna lambida khongjang sangsin ke miyamgi mifam amasu pangthoktuna misi asiga mari leinana JC amasu sem ki buga loinana warep kya su lauke phana mara leiba misak ama oiraba somi gi thawai gi mamal khangdana hatokpiba mihat asida chenaba Culprit Singh athubo matam da faduna logyo ba cherak piyo mihat pasing fadriba phawba siba haksang longdaba Misham miyam pu pharaga ransom tan baki thaba asi lengakna akanba mijeng sangbiduna asigumba crime sing makhata na thoktana ba hona biba hariba demand sing asi thaba oina onthok trabadi makhata na akanba khongjang sangsinba amadi senari balup asi khangabo khulda athingba thamba haiba yawba warep mari lokhibaga loinana warep sing asi yawba memorandum amaso SP Thobal gi office phawba rally ama chatuna pisilaba matung lambi thingbagi khongjang loisin ke laikidrabagi loinabi thoksom ongbi kimna mahaki mapuroibabo phabiraba madung phobi chaibi bagi makhol telephone gi khutang da tahanduna sel gi demand torakhi bakayabo pendaba Wapham kya phongdorakhi Manipuri Affairs Officers Singi Marakta Ahanbo in Indian Air Force ke Group Campaign Wankhem Suresh Telangana ge Secunderabad Talaiba College of Defense Management da Lemzaningai Uraba Air Defense Management Course Yauragani Hairi Wankhem Suresh Signing School Imphal dagi ihan hana khankiba Air Force Officer oribane Signing School Alumni Association na thadorok pa cherol amagi matung ina Captain Suresh Imphal East ki kawa lamdai bungdagi laikhidraba W Borobi amasung W Memton ani ki masanu pani mahak Sainik School Imphal ge kunsuba base ki mahairoi oikhibane mahak ki tungi punsi amadi career da makok thongba oirasanu haina so association asigi maikai dagi makha tarakle Waikhong Police Station gi manung chanalaiba Umatel Mayai Lekai degi Morangthem Anan Maitei Sahi Kuntraga Taruk Apokpa M Loken Kauba Mioi Ama Mainusing Badagi Laikanaba Ngamdana Laikidre Thaudo asigi matangda phangba pauna hai Laikidraba Ananna Mayumda phone charge taunana ba sembada electric na singbadagi laikidabane mahakaksing khunau da laiba primary health center da pukhatuna laikanaraba matung Zibal Hospital kaksing da pukhalakpagi lambida laikidabane haire Manipur da thokliba chahi ama henjilaklaba irang asi lakadoriba matam khara asida waroisin puraklagani haibagi thajaba lei haina governor Anusuya Uikena haikre National School of Drama New Delhi amadi National School of Drama Taiwing Tripurana Kenjolang amasung Department of Social Welfare Government of Manipur ga khusam naraga lamboi khongnang khongda laiba Manipur Trade and Expo Center Relief Camp ta pangthokpa June 13 tagi numit 15 ni subna satharakpa Summer Central Theater Workshop loisinbagi thoramda mahangna hai state asida tholiba irang asina soalaba miyamdi me dagi tholakkiba irang adu tholakani haiba wakhalda phawba khaludaba mangda phawba mangludaba thodok ama oiramgani
aigi oinasu asigumba phibam asi amukta phaba udri adubu oirakliba phibam asida ingtapa hanjilaknana bahonaduna lakli adubu hojik phaba ingtapagi wakhalon miyamdati leitri relief camp talairiba awa ana nanglaba chil inaw singna kayam kuina camp asida laikhigadage haiba wakhalon si tattana khalamgani camp asida miyam sina wana lelibasigi awabasi mangonda sufawe maduna masigi matangda aishu yamna kanna hotnari center government na nakhoigi damak kari tawba yagadage permanent arrangement ama tawbiyu haina tattana haiduna lakli relief camp ta leriba miyamna hana leijaramba adugumna leinanaba masagiyum ama leinanaba senthok lambi ama leinanaba masigi matangda leingakta mahaki maikaidage wari sari hainasu phongdok lamki lanjenarak laba miyamna aikhoigi leifamda hanjinjarage haina tattana haribasi hauzik oriba phibam asida mafam aduda hanjinduna leiruba haibasi oithokte thoglibe irang asi aikhoigi pukning wakhalda pumlo lawthoktriba phaba oriba situation asi adum oikhigani phibam asida miyoi amatana makoina hana leiramba mafam aduda chatlaga leiba haibasi awaba ama oigani haina su phongdokhi Sorepagi anti-drug task force na mayay gaba chinjak ki mayakda leptana sangsalak pa khongjanggi manung chana sangayum phamdagi mayay gaba chinjak saba sing amadi drug yon ba singdagi phagalak pa heroin number 4 amadi tablet na chungba polam sing paumi singi mamang da puthok tuna Thawal district ki mafam amada ngarang mai thaduna mahan khre RK Sanatomba Memorial Trust na sinduna sahi khudingi leptana pangthoktun lakpar ke Sanatomba Memorial Journalist Award piba amadi kangla lanpong phongbi thorom ngarang konung manung hijagang lambita leiba kombire house ta pangthokre sahi asigi oina punma thoi subar ke Sanatomba Memorial Journalist Award asi Tom TV da hana leramba hojingna sangai express ke sub editor oriba khalibam yaifaba maitai da khusina khre mahakunja lising ani kunga humdoi da ikiba agricultural innovation da yumpham oiba reporting da khangat khibani haire mana asida citation ama social oina lupa lising kunga manga yauri state asida leiriba BJP na lusingba lengak asibo chogat pada yauriba MLA khara Delhi da chaliba si chahi ama helaklaba irang asi loisinana banate chief minister kanana bachalibani haina India vlog na maral sikre BT rotalaiba congress bawalda ngarang nuktil paumisego unabada CPI manipur gil lusingba laisram sotel kumar na hai haukiba chahi ki me ahum dagi tholak liba irang asi center amadi state lengak asina thausadana na thairaga thambadagi state asigi mafam sinba thungna pauthok sauthorak libani haiki Electric current sisinaduna nga phaba miyo sing Manipur Fisheries Act lising ama chamapan marifugani pani matungina sahi ama jail da thamba natraga lupa lising mangagi fine then ba natraga jail da sulehen ba aduga fine su then bagi cherak pi ba yai haina Manipur lenga ki Fisheries Department ki director Haistam Bal Krishna na phongdokre Morning Star Association thanga na Fisheries Department ga khusamna duna ngarang thanga khunjem laikai dalaiba thanga Singlak Community Hall da Loktak Pata Electric sisinaduna nga phaba thingba amasung nga marum kokpa nga macha onba matamda nga phaba thingbagi matangda pangthokhiba community outreach program da maru oiba mithung oina saruk yakiba director Haistam Bal Krishna na hai Loktak Pat amadi pat asigi akoibada leiriba mafam singda electric sisinaduna amadi charger battery sisinaduna nga phabagi thabak sathaba asina mahausagi leiriba pat asigi pibamda akaiba yamna pi nga phaba miyoi singna makoina paba nga adukhak phangnanaba honabada atopa nga macha kaya amadi isingda hingba thawai panba kyasu sihalle asigumba thabak asi thingnanaba Manipur Fisheries Act lising ama chamapan marifugani pan semduna leiribani electric sisinaduna nga phaba miyoi sing
हाना पुलिस फादुना पुरकलगसु करंबा एक पानगदबनो हाइबा खंगदबना थादोखिबा याउख्रे हाइबा तारे अदुबु हौजिक्ति मणिपुर फिशरीज एक असि पालगा चिराग पीबा यारे एक असिगी मतांगदसु पुलिस की मकोक थोंगबसिंगा खनरगने चाही खुदिंगी जून जुलाई अमसुंग अगस्त था असे लोकताक पाता nga फाबा थिंगदुना लाकपनि हाइखि Coordinating Committee of Clubs Organization amasung Mairapai Bilof Kaino Gram Panchayat asinduna ngarang oinam esigi manung chanba Kaino Thongkha Community Hall da khulngak pasing phaba yaroi tampakta combring operation tawba yaroi haina wakat mifam sathakre Hauze Haujik Chathariba Parliament Mifam da Laiba Sigi President Mahaki Oiba Wapham Thamkibada Manipur gi matang da wahai ama phawa pankidaba adu CPI Manipur State Council gi State Secretary L Thoirel na akanba maung da condemn tawkhre Makha tarakpada mapan gi ba pau pichari NATO gi manung chana lairiba leibak singi army singyauna Japan ga puna military war exercise athuba matamda pangthok lagani haidi mamang sahi October 3 tagi hauraduna Israel amadi Gaza leibak ani ki marakta akan bamong da satharakiba lan asigi makha satharak poina haukiba pungkun ga mari gi manungda Gaza gi tongan ba mapam singda Israel gi lan mi singna nongthak amadi lekhadagi landawada Palestinian ni furom Sikre aduga mioi chani gani fuga sani ga kunga mari romna sauna aso apan nanghan kre mahosagi khal sauna kaitharak pana maram oiraga pirakli pasaitheng singi manung channa South East Caribbean da pungda kilometer sani pangi yangkhai rom yangba barrel hurricane lakpa yabagi akiba leibana mafam adu da leiba mioi singda section leinana ba khangan kre haidi United Nations Agency ki maikaidagi phongdorak pagi matung ina Iraqi iconic Al Nuri haina khangnaba masjid amada sahi kharagi mamangda Islamic State Group IS na thamjilamba chawraba bom mangarom phangba ngamkhre mahosagi khal chawna kaitharak pana maram oiraga malem gi leibak singda Housing mayok nariba nature ki khudong thiba singi manung chana malem pombagi oina mioi bilen mangarom kham thengna sabgi awaba mayok nari masigi manung da India gi milen satru katara ga mapalom su yauri haidi Israel gi senior officer amana phongdora kibada Yaman Syria, Iran amadi leibak sing asigi akoibada leiriba leibak pomna magpo mapong phana manghan bangamba matik mayai leiraba khulai Israel da lei hairi National Aeronautics and Space Administration NASA na Boeing Starliner ge khuthang da India dagi haukibi astronauts Sunita Williams amadi mahakapuna satminakiba Buzz Wilmore International Space Station ISS da numit kharani adumak laikhigani hairi Matam amada Indian judicial system gi masak leplamba British law gi matam gi law adu athuba Achumba wayel fi nana bagi wakhalonda hongdokre haina thangjanumita Union Home Minister Amit Shah na phongdokre Irai numita mamagi record pumna magthugai khiba kanna surakhiba asigi awa ana adu kok tringai Delhi gi miyamna amukasu akan banong chuba mayok na khigadori lebaki konung asigi damak ngarang amasung ngahan nong kana sugani haina mangjong na phongdok laduna weather office asina orange alert ama laukthokpa laikhibani Pakistan ngaklo piba drug smuggling racket ani amaga suthugai duna Punjab police na mioi taru fagat khre heroin kg nipan recover tawkhre amasung pistol ahum sufare haina thangjinumita official singna phongdok khre Sahi asida Bengaluru da dengue nabagi masing hengalaki badagi city asida ahan boyna dengue nabadagi mioi ama laikidre sahi asigi January gi matung dagi nahan thangjinumita Bengaluru da dengue nabadagi sibani haiba
ahanba thodok ama report tawrakre haina senior official amana phongdorakhibani Lok Sabha Mikhalgi Model Code of Conduct adugi maramdagi tha ahum lepluraba tungda Prime Minister Narendra Modi gi Man Ki Baat haiba radio broadcast adi Samaga taramathoi shuba tangka kaloinana amuk makha chathaba haukhre General Upendra Divedina May lising ani kungani thoida thabak puba haukiba General Manoj Pandey dagi Chief of the Army Staff COAS oina thabak puba haukre Masigi mamangda General Divedi Army Staff ki Vice Chief oiram bane mahak param Visis Seba Mandal Ati Visis Seba Mandal medal fangkre amasung General Officer Commanding in Charge GOC in C ahum laksu oikre haide makha tarak pada sanabgi pau pijare Thangjanumita sanakiba ICC T20 World Cup Final mai pakraba matungda India gi captain Rohit Sharma T20 International dagi pothare haina lauthokre Rohit ki announcement asi mahaki teammate Virat Kohli na T20 International dagi potharagani haina phongdokiba mikup kharagi matungdani USA amasung West Indies na yumbu oduna sathakiba ICC T20 World Cup ki nahan sanakiba final match ta India na South Africa bo ran tareta maithiba piduna sahi taraga taret ki matungda ahanba title lobang kibani Rohit Sharma na mahaki career da T20 International match samaga yangkai mapan sanabada punaran lising marijani kuntraga mathoi score tauki mahaki strike rate na samga nifu dasmik nipan mapani aduga average na 32.05 oidi Rohit na captain oina match humfugani thoi chanarakpada run lising amachama pansumna manga score tauki Amaromda T20 International dagi pothakraba malemgi khwadigi phaba fielder singi manungda ama oikiba Indian all-rounder Rabindra Jadeja ODI amasung Test cricket sanakhigani Jadeja na phongdorakhibada T20 World Cup title loba haibasi mahaki manglan mangphauna bane mahangna T20 match humbudra mari sanarakpada run 415 score tauki aduga wicket 53 su lauki Jadeja gi ahanba T20 International match kumja lising ani mapanda Sri Lanka ga sanakiba sina oikibani T20 International dagi pothakraba hanagi captain Virat Kohli na mahaki career da match samaga kunga manga sanarakpada ran lising mari chama mari fuganipan score tauki mahaki average na nifuganipan dasmik taruk mapani aduga strike rate na samaga kuntra taret dasmik suino mari oiri Mahangna nahan South Africa ga sanakiba final match ta bon yangkai ga mapanda ran humudra ga taruk logduna khwadigi phajaba Indian batter oikibani Pakistan gi konung Islamabad ta satharakpa kuntrama thuisuba Asian Junior Individual Squash Championship ta India gi Sivan Agarwal na nupa masagi U15 amasung Adya Budiana nupa masagi U13 gi champion oiduna sahi taragani thoigi matungda Indian championship asida gold medal ani phangba ngamkhre Haryana gi city Panchkula da sathariba humdoi shuba interstate athletics championship ta Avinash Sehgal na 3000 meter steeplechase ta mahaki hanagi record tagi hena phajahan bangamkhre Lautaro Martinez na chankiba goal ani ki mateng na Copa America football tournament lising ani kunga mari gi ngara angan bada sana kiba group A gi ahum super round ki match ta Argentina na Peru bo pansil ani shunoda maithiba peduna group ki mako oikre Amadi Euro 2024 gi nahan athengbada Dortmund gi signal iduna pak
Signen iduna pakta sanakiba round of 16 gi match da Yumbu Germany na Denmark pu pansil ani shunoda maithiba piduna quarter final yaukre. Losilakpada maroiba pau mohna pisari. Thong tatuna truck turel da tasin bada driver laikidre tonglak pa hum na sokle. Inquiry report numit humni gi manung da pikhalakadabani haina Minister Khemsana khangan kre. Anauba criminal law ahum ngasidagi India da chatnaragani. Manipur da Chief Minister na criminal law ahum launch tawragani. Chief Minister sinana bagi Wapham laite haina Minister Dr. Ranjan na phongdokre. Sardagi team na JP nada unakre haire. Hotel amadagi fakibe school founder sakhangdaba singna hatuna hondok lamle. Delhi satnariba si Chief Minister kanana bani haina India block ki maikidagi phongdorakle. Amadi kangla lanpung phongkre yaifawada ewat lanthokre. Pijari ba pau sing asiga loinana hojiki dinungti gi phongliba pau se sindagi lokthoksaба maruoiba pau sing miyam da pija balo shinjari. Mijeng tabiri ba amadi tabiri ba sigbo amuka hana pusparani laisomna kurumzari.